Matam amagi konunglen Kanglada leiba maruoiba laiphamsinggi manungda Kangla Men Laikhunchu amani. Kangla Men Laikhun asi utragi awang singkai oirapna nunggoibigina awang nongpok selapna aduga manglengina nongsuplomda lei. Men Laikhunbu karigidamak maruoiba athoiba laiphamlen ama oiribano haibadu ekhoi khangminasi. Sakok lamlenda asibadi Tauroinai saraduna leipak puduna mamaibu mayana sikna koina leire. Aduga pakhang bana phambal oinare mafamdi Kanglani. Adugi Kanglagi men makhapu lairon su nonglon su taret khanna khong taret semna phalibane. Khonglam taret makna kona cheli haibagi konung kaue. Masida pakhang bana phambal oiriba Kangla Men Laikhunda Mamaibu mayana siktuna lairiba Tauroinai asi singu khoyum asiba lainingthau sanamahigi sayon amani. Wafam asina Kangla Men Laikhun asibu karigidamak arupa laiphamlen ama oiribano haibadu adumak khangba ngamle. Kangleipaki puwarida Kanglainingthau singna Kanglada leiba mafam kayada phambal tongkhibagi wari lamdamsigi ariba lairik singda iramba thengnai. Kanglai puwarigi ahanba ningthau nongda lairel pakhang bana Kangla gilang sangda phambal tongki khuyoi tompokna oksangni taukthing mangna nonghum sangni khui ningon bagina shumsangni pengsi bagina yumjaw laplen kadani aduga kaukhang bagina phandoni. Kangla Men Laikhunda ahanba phambal tongkiba ningthauna maidingu naukhambani. Maidingu naukhambagi matungda maidingu nauphangbasu mabudau pakhang bana hairamba matung ingna Kangla Men Laikhunda phambal tongki. Karigidamakta mabudau pakhang bana maidingu nauphangbada Kangla Men Laikhunda phambal tongu haibagi maram khangminasi. Laing thau nauphongbada mabudau pakhang bana hairam he nauphongba o miga laiga wa ngangnaba yadare nangna phambal kagi hairabadi Kanglada ka o. Kha khong lai khong marong khong ahum magi irel asida mi pong sanga tinkang pumna magi thawai bu yamna paiduna leibane. Thawai adu pumna mabu soikhidana ba makhun adu bu mensinduna pham o. Phamba langdi numit ki thagi makoi tamna shaduna pham o hairam Wafam asina Men Laikhunda phambal tongduna matik mathauna leiba ningthau oina leipak miyabu achau macha khaidana awa ana khudong thiba kayabu mayokna duna pumna maput tasin khomjillaga leibak nga u haibagi masak ama utpugum tauri. Mangang kuruna ningthau nauthing khongda Kangla Men Laikhun asi achetpa thajanabi kayaga thagonariba khwaidagi maru oiba mafam amani haina asumna takpiki. Men kaubudi surungbu surungbu tubi pakhang bana matek mapan sana surungbu koina phan khong nipan mabu yetna leibane. Men Laikhunda salai mapan maki naupham leibane adubu men lairen pinai dabi taret maki naupham leibane adubu yai adu leibagi men adubu men khom yai khom amasung ningthau panba maripu mapan magi naupham su leibane adubu hi khom Tauroinai taret magi naupham su leibane yai khom adu leibagi menbu phambal he nauthing khong o haina mangang kuruna nauthing khong da tae. Maidingu nauphangbada mabudau pakhangbana Kangla Men Laikhunda phambal tongnaba yathang pirambadagi matung tarakpa ningthau marol singnasu Kangla Men Laikhunda phambal tongba asi chanabi oirakhi. Ngasidi Kangla Men Laikhunda phambal tongdre Kangleipakta ningthaugi leingak mangkre. Kangla Men Laikhungi matik mayaidi nongmagi helakli.